mayam ekhune FIFA World Cup asi sel thiduna yengbagi mahuta free da yengbining lagadi hairiba application asi sizinabiu application asi da FIFA World Cup khakdan datna live TV channel kudingmaksu yengba phangane kudam oina hairabada Movies Now Star Movies HBO Sony Pix asumba sum haiduna leiba taragadi yam sangkhragani aduna aina hairiba sidi ama ani khaktani palli basidi masida all country kudingmakki live channel kudingmaksu loina yengba phangadoribani aduga hairiba application asi mobile amadi Android TV kudingmakta sizinaba yagani aduna application asi sizinanabagi damakta comment section da Telegram channel ge link hapchakrabani channel adugi mamingna free watching movies haina laibani hairiba channel adu da changpiduna application adu download tawbiduna install tawbiraba matungda sizinabiyo aduga karigumba khangdaba leiragasu comment da habirao aduga smart Android TV da sizinabike hairagadi application adu Telegram channel adu da ke hana download tawthulaba matungda adongi smart TV amadi mobile adu da Ken Thal to TV haiba application asi mobile dasu amadi TV dasu install tawraba matungda hairiba application adu phone dagi TV da transfer tawduna TV dasu install tawduna sizinabiyo ngasige oinadi matang asida loishinjage